Online Manipuri Numidangi Pau Mieng Tabira Pumna Maputoila Shomna Kurumjari Ahan Badamarui Bapau Churchanpurda Leiba Michael Lamjatang Hauki Yuma Madikar Sakang the Basing the Mai Haram Lay Haukiba August Kun Manga no Mazing Numiki Numidang Pung Taramatoi Makairom Taba Matamda Masakang the Bakulai Paiba Mui Tara Romna Churchanpur District Headquarter Dagi Awang the kilometer Ahum Rom Chatlaga Leiba Penel Village Dagi BJP spokesperson Michael Lamjatang Hauki Mayumda Pochai Tugairam Laba Agaloinana no mai round Ahum Sukapsil Lambagi Thadou Twkhre Matung Ngasi Nungtil Masakang the Basingna Michael Lamjatang Hauki Yum Amadikar Mai Tharam Lehaidi Pao sina hai masakang da bakulai pai basing na ngasi nungtil pung amaga minute kun rom taba matamda yum amadi dukan mai tharam khibaga loina nakar amasu mai thadoklamle haibagi pau phongbadagi police amadi miam changsinuna mai kanna bo honaki mai chakpa duda mal chang kaya amanga ta Twkhre mi aso apan yawbagi pau phongba ngamdri ningsing be yabadi Michael Lamjatang Hauki ki mayum da haukiba tangkun manga numita sakang da basing na chatharam kiba thawong adu Chief Minister and Birena kan mong da yaring da phongdo khibaga loina na thawdo adu da chena ba mioi sing lemna Roi Makogi Matakta Chaba legal action Lokotkani, Tawangado Manipur Yapun Bagi Saktam to Gaina Bohonabani Hina Chief Minister and Birena Fongdoki Balai Krabani. Taudo Dogi Matanga Kuki Villas Voluntary KBB Singi Maikaidagi Michael Lamjatang Hauki Masagi Maral Yazana Bamadi, Masagi Lichat Semdong Bakan ba warning Tauki Basulai Krabani Kuki Villas Volunteer KBB Singa social media the Tagalakiba post Amada Michael Lamjatang Haukipu Masagi Maral since Hem Dr. Badi, Jerapi Gani Hina su warning Tauki Balai Krabani, Tawong Singadugi Matanga Michael Lamjatang Haukim Namaki Memja Tharam kiba thawdo amadi mahakpu hatkani haina warning tawrakiba mioi tara mangagi mathakta police ta FIR ama register tawkiba sulai khrabani watho asi local TV channel amada Kuki supremacy and its propaganda haiba hiramda khananina bada Michael Lamjatang Hauki BJP ki spokesperson ama oina saruk yakibaga loinana mahaki oiba wakhalon sing phongdok lubadagi oirakhibani amarom danga sinungtil Michael Lamjatang Hauki nama ki social media post amada thawdo adu mahaki mathakta chathaba ahumlak suba thawongni yum adu mahaki mama amadi mapana leibe yumni thawdo adu Kuki extremist group na chathaki bani karigumba action tawrabasu mahaki mama mapa amadi imung manung da honingde aiha kaidonu da sengba chumba amadi non violence ki mayokta left loi haina phongdorakli makhatara ko update da security ki section tharang amadi thingba marakta Kuki jofru ki mioi singna mafam kaya da rally Twkhre Kuki amasung Naga Muknakhre security ki force ki section tharang amadi maikai kaya dagi lakiba thingba singi marakta Kuki jofru ki mioi singna ngasi tongan ba mafam kaya da pak sanna rally Twkhre Lake Tapes Ethnic Cleansing Expo Save as from Manipur Haiba Banners ki Makada Chatkiba Rally Aduda Kuki jofru ki mioi kaya na saruk yaki Manaba Khongchat Singh Churchanpur da su Churchanpur district Leiba Kuki Meheroi Lup Singh sinduna masing yamlaba miyam na saruk yaduna pangthoki Khongchat aduda pamdaba thokdoksing thoktanaba Central Force amadi Bishnupur District Police na Torbung amadi Phagokchau Ikhai yauna tongan mafam kaya da cheksin tharang lokhatki Rally aduda maram oiraga mausagi punsida chauna kaiba piki Panba yabadi rally asi pangthoktanaba maikai kayadagi yaningdaba phongdonarakhiba leikrabani Rally sina pamdaba thodoksing thoktanaba mathau taba cheksin tharang lokhatnaba amadi law and order gi fibam ngak senanaba Manipur gi lengang na mari leinaba singda khangan khiba leikrabani Rally asi Naga furum na khundaba lamdam asigi tongan ba mafamda pangthokpa yaroi haina Naga luf kaya na cherol thoktuna thingba thamkhiba leikrabani masiga iroina na maitai leima haina mingthonba lup asina su rally asigi mayokta ngasi nongmagi sintha leptuna khongjang changsilibani amaramda Kuki singna ngasi chatkhiba rally asigi mayokta maitai leima kauba nupi singi oiba lup amana dukan sing nongmagi sintha lepna balauthokibani amaramda Kuki student organization Delhi amadi NCR na Delhi gi jantar mantar dagi khongchat chatkani haina tawriba aduga mari leina World Maitai Council Delhi Police ta khongchat adu chatlandana bahajabadagi khongchat adu athingba pibadagi mapung phakidre amaromda Kuki jogi rally chatpa singna Senapati district ki Dali kauba mafamda masing yamlaba Kuki jogi pastor singna Senapati district student association singi mioi singa voluntarily human chain semduna lambida thingba ubada rally chatpa singna lambida taba nung khulaga Naga student singna leiba mafamda chansilakpadagi Muknakhre haina news agency ki pau amana hairi pau sina makha taribadi SDSA na ngarang su Naga taba mafam singda rally chattanaba haikhiba leikrabani adubu Kangpopi district ta leiriba Kuki Jo tribe singna KSO gi makhada Thadou student organization Sadar Hill Gangte student organization amadi Jilai Baifei student organization Kangui block na Kuki Jogi nation white rally aduda amatta oina sagatki amaromda Naga gi luchingba asangka sargi social media da phongdorakhibada Kuki singi peace rally asidi Naga da khatnaba hore masidi peace rally hairaganu war rally ni nakoina peace pamdrabadi Manipur da makoi gi mafam leiroi Manipur gi hellomi sing mikap thoklasi haiba wafam thambaga loinana Churchanpur gi me ahungi lal asi chahi asida amuk haugadawre haina phongdokhi
तारकपा अपडेट खुल ngakpa ichasingi khulai lokhotpa yaroi India lengana Manipur miyam ngakpi senbigani haibagi aiba document hana miyam da khutsinau ima lairik leima khul ngakpa ichasingi khulai lokhotpa yaroi lokhotkiba khulai sing khudakta pithokadabani India lengana Manipur praja sing ngakpi senbigani haibagi mayek sengba document miyangi mafam da hana piu chingdana combing operation tawdaba tampaktana combing operation chathaba bra lengak amasung Manipur lengak ki michang mikhai naiba miyeng ni haina kangleima president ओइबदा नतना कोकोमीगी कोऑर्डिनेटर ओइना थौपुरिबा वाइलेक लेमना फोंदोखरे वाफम मसिंग असि नुंथल कोकोमीगी ऑफिस ता पांगथोकिबा पाउमिसिंग उनाबा अमा दमहांगना हाइखिबनी महांगना मखाताना हाइ करिगुमा दाबी अमा तानबा मतमदा लेबाक मियाम वाहनबा चुमदे हौजिंग मणिपुरदा थोकलिबा चही अमागा था तरुक चंगसिलक्लबा लान असिना मरम ओइदुना पोचैगी ममल अच्यापंगना तांखतखरे मैतै चेंग केजीदा लुपा हुम्पु सुपरफाइन केजीदा लुपा यांखैगा मंगा यौरे मियामगी वारबा मतम असिना नोंमगी सिंथा लेपतुना बन ब्लॉकेट तौबा हाइबसे अखोई हेना वानबा सिनबा ओइना थोकनी मदुना प्रजा मियाम वाहनबा चुमदे बन ब्लॉकेट अमदा तौबिगनु हाइखि इमा लाइक लेमना मखाताना फोंदोखिबदी कुकी टेररिस्ट सिंगबु भारत लेंगाना थादोलगा यामना फोंगना मैतै सिंगी मथक लंदा सिंदुना बॉम्ब टॉप अमदी नोंमै कापसिनबगी थबक चथरगली कुकी सिंगना एआर कैम्प लैरगा मितै तुमना हाटपगी थबक चथरकपददी मखोइबु फागते अदुना मणिपुर कन्नबा होटनरिबा खुल ngakpa इचा सिंगदगी खुलाई लोखतपा यारोय भारत लेंगा अमदी मणिपुर लेंगाना मणिपुर मियामबु सोइदना कनगनी हाइरबदी मदुगी मयेक सेंगबा डॉक्यूमेंट अमा मणिपुर प्रजा मियाम द पीगदबनी अखोइ तुमना हालहलगे हाइना मणिपुर अमदी इंडिया गवर्नमेंटना खनब्रा कुकी टेररिस्ट सिंगना खुलिंगदुना लैरिबा मफम सिंग खंगना खंगना कॉम्बिंग ऑपरेशन तौदुना फगत पंगमदे अदुगा खुल ngakpa इचा सिंगना करिगिदमक्ता फगलिबनु हाइखि मांगना मखाताना हाइ कुकी नुपी सिंगना फोंगना थोरक्तुना CRPF की बंकर थुवाइबगी थबक चथै मसी मितैना तौबो ओइरगदी NIA दा सिनादुना फाजिन पुनसिनबगी थबक चथरमगनी मरम अदुना इंडिया लेंगा अमदी मणिपुर लेंगाना मितै दा येंगलिबा मियेंग असि खुदकता हंदोकदबनी खुल ngakpa इचाइसु सिंगदगी खुलाई नमदुना लखोटलबदी ममा ओइबी सिंग लमजाउदा थोरक्तुना नुंग थांग पाइदुना इचा सिंग अमदी लेबा ngakpi खोंजंग चंगसिलकनी कुकी सिंगना बॉम अमदी नोंमै फोंगना कापथरकपददी मखोइबु फाबा ngamde masida natana yum lising manga ro mai thaduna manghankhre mayu mai kai lejadraba miyoi kaya refugee oiduna leire relief camp tak कांग मरक्ता यामना वाना हौजिक पुंसी लेली मदुना मणिपुर पुलिस ना कॉम्बिंग ऑपरेशन चथादुना खुल ngakpa इचा सिंगदगी लखतखिबा खुलाई सिंग खुदकता पिथोउ इंडिया गवर्नमेंट ना मणिपुर मियाम कनबिगनी हाइरबदी मदुगी चप चाबा डॉक्यूमेंट अमा हाना पियु हाइ वफम सु फोंदोखि इमा लेरिंगना मखाताना फोंदोखिबदा बन ब्लॉकेट तौबा सिंथाले पसिना नोंगमदा चरा तांजरिबा लाइरबा सिंगना अवाबा ओइहली मदुना प्रजा मियाम दा अवाबा पिगदबा थबक तोकपियु चिंगदना कॉम्बिंग ऑपरेशन तौरगा तंपाकता कॉम्बिंग ऑपरेशन चथाबसी मिचंग मिखाइ नाइबा लेबाकी थवोंगनी खुल ngakpa ichasinga sarkar gi khulai laukhrabasu lal loiraga mama singna sarkar gi mafam da khusinagani manipur miyam kannaba khulai namna lokhotkrabadi aikhoi gi bu kanana kanbigani maduna khul ngakpa singdagi khulai lokhotpa yaroi hojik fawba chingda operation tawdribasi karigino haiba wafam su phongdokhi